ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯁꯤꯒꯤ ꯂꯣꯇꯔꯤꯁꯦ ꯁꯥꯟꯅꯔꯒꯗꯤ ꯂꯨꯄꯥ 200ꯗ ꯐꯥꯔꯁ ꯄ꯭ꯔꯥꯏꯖꯇ ꯂꯩꯔꯦ 8 ꯄꯣꯏꯟ ꯂꯦꯟ ꯂꯨꯄꯥ 200ꯗ ꯗꯥꯎ ꯌꯥꯔꯒꯗꯤ 8 ꯄꯣꯏꯟꯒꯤ ꯂꯦꯟ ꯀꯣ 8 ꯄꯣꯏꯟꯒꯤ ꯂꯝ 0 ꯀꯤꯂꯣꯃꯤꯇꯔ ꯒ꯭ꯔꯦꯇꯔ ꯏꯝꯐꯥꯜ ꯃꯅꯨꯡꯗ 0.8 ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯑꯦꯖ ꯍꯣꯝ ꯑꯗꯨꯒ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝ ꯈꯪꯗꯦ ꯂꯩꯔꯤꯕ ꯑꯗꯨꯒ ꯅꯨꯄꯤ ꯑꯣꯏꯕꯁꯤꯡꯒꯤꯁꯨ ꯇꯣꯉꯥꯟꯅꯒ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯑꯦꯖ ꯍꯣꯝꯒꯤ ꯑꯗꯨꯃꯥꯏꯅ ꯂꯩꯕꯀꯣ ꯃꯗꯨꯗ ꯂꯩꯕ ꯀꯥꯟꯗ ꯁꯔꯀꯥꯔ ꯒꯣꯔꯃꯦꯟ ꯑꯟꯗꯔ ꯑꯣꯏꯕꯈꯩꯅ ꯒꯣꯔꯃꯦꯟꯗꯒꯤ ꯄꯩꯁꯥ ꯐꯪꯖꯔꯦꯅꯀꯣ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥꯅ ꯂꯥꯛꯑꯒ ꯃꯌꯥꯝꯅ ꯗꯣꯅꯦꯠ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯄꯨꯕꯤꯔꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ ꯑꯍꯟꯁꯤꯡ ꯑꯍꯥꯟꯕꯃꯛꯇꯗ ꯌꯥꯝꯄꯨꯇꯤꯅꯥꯎꯒꯤ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯌꯥꯝꯄꯨꯇꯤꯅꯥꯎꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯑꯩꯅ ꯑꯁꯥꯝꯗ ꯂꯩꯀꯥꯟꯗ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯈꯔꯅ ꯃꯣꯏꯒꯤ ꯇ꯭ꯔꯁ ꯑꯃ ꯌꯥꯝ ꯀꯨꯏꯗ꯭ꯔꯤ ꯄꯪꯀꯨꯏ ꯀꯨꯏꯗ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯉꯥꯛꯂꯧ ꯍꯥꯏꯅ ꯇ꯭ꯔꯁ ꯑꯃ ꯃꯣꯏꯅ ꯍꯥꯡꯖꯩ ꯇ꯭ꯔꯁ ꯑꯁꯦ ꯀꯔꯤ ꯃꯔꯝꯒꯤ ꯍꯥꯡꯕꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯗ ꯃꯇꯦꯡ ꯑꯣꯏꯅꯕꯒꯤꯗꯃꯛꯇꯅꯀꯣ ꯑꯗꯨꯗ ꯑꯩꯒꯁꯨ ꯇꯥꯟꯅꯔꯦ ꯑꯗꯨꯒ ꯑꯩꯅꯁꯨ ꯍꯪꯀꯥꯟꯗ ꯑꯩꯒꯁꯨ ꯇꯥꯟꯅꯔꯛꯄ ꯍꯥꯏꯁꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗꯒꯤꯁꯨ ꯂꯝ ꯂꯥꯞꯅ ꯑꯣꯏꯔꯁꯨ ꯏꯆꯤꯟ ꯏꯅꯥꯎ ꯑꯃ ꯑꯣꯏꯕꯒꯤ ꯑꯩꯉꯣꯟꯗꯒꯤꯁꯨ ꯒꯥꯏꯗ ꯂꯧꯔꯒ ꯃꯈꯣꯏꯒ ꯑꯩ ꯇꯥꯟꯅꯔꯦ ꯑꯗꯨꯒ ꯑꯩꯁꯨ ꯉꯝꯖꯕ ꯏꯆꯤꯟ ꯏꯅꯥꯎꯒꯤꯗꯃꯛꯇ ꯃꯇꯦꯡ ꯇꯧꯕ ꯑꯩꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯇꯧꯕ ꯌꯥꯒꯅꯤ ꯍꯥꯏꯅ ꯃꯨꯟꯅ ꯈꯜꯂ ꯃꯇꯨꯡꯗ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯇ꯭ꯔꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯖꯔꯛꯄꯅꯤ ꯆꯦꯔꯤꯇꯤ ꯀꯝ ꯂꯣꯇꯔꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯑꯩꯈꯣꯏ ꯇꯥꯟꯅꯔꯒ ꯑꯩꯅ ꯐꯝꯕ ꯃꯇꯨꯡꯗ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯑꯦꯖ ꯍꯣꯝ ꯑꯗꯨꯒ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝ ꯈꯪꯗꯦ ꯂꯩꯔꯤꯕ ꯑꯗꯨꯒ ꯅꯨꯄꯤ ꯑꯣꯏꯕꯁꯤꯡꯒꯤꯁꯨ ꯇꯣꯉꯥꯟꯅꯒ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯑꯦꯖ ꯍꯣꯝꯒꯤ ꯑꯗꯨꯃꯥꯏꯅ ꯂꯩꯕꯀꯣ ꯃꯗꯨꯗ ꯂꯩꯕ ꯀꯥꯟꯗ ꯁꯔꯀꯥꯔ ꯒꯣꯔꯃꯦꯟ ꯑꯟꯗꯔ ꯑꯣꯏꯕꯈꯩꯅ ꯒꯣꯔꯃꯦꯟꯗꯒꯤ ꯄꯩꯁꯥ ꯐꯪꯖꯔꯦꯅꯀꯣ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥꯅ ꯂꯥꯛꯑꯒ ꯃꯌꯥꯝꯅ ꯗꯣꯅꯦꯠ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯄꯨꯕꯤꯔꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ ꯑꯍꯟꯁꯤꯡꯒ ꯃꯣꯏꯅ ꯇꯥꯟꯅꯕꯗ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯄꯣꯠ ꯆꯩ ꯊꯤꯜꯂꯛꯄꯗꯤ ꯅꯣꯡ ꯐꯥꯗꯣꯛ ꯊꯤꯜꯂꯛꯏ ꯅꯣꯡ ꯐꯥꯗꯣꯛ ꯊꯤꯜꯂꯛꯇꯕ ꯌꯥꯎꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟ ꯈꯨꯠꯇ ꯊꯣꯛꯆꯕ ꯑꯗꯨꯒꯨꯝꯕ ꯑꯥꯔꯅꯤꯡ ꯁꯣꯔꯁ ꯑꯃꯇꯪ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯇꯥꯕꯗꯒꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯆꯦꯔꯤꯇꯤ ꯀꯝ ꯂꯣꯇꯔꯤꯗ ꯊꯣꯛꯄꯅꯦꯕ ꯍꯥꯏꯕꯗꯤ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯁꯦꯟ ꯅꯤꯔꯒꯗꯤ ꯃꯌꯥꯝꯁꯨ ꯂꯣꯏ ꯋꯥꯅꯩ ꯅꯠꯇ꯭ꯔꯥꯅꯦꯀꯣ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯁꯤꯒꯤ ꯂꯣꯇꯔꯤꯁꯦ ꯁꯥꯟꯅꯔꯒꯗꯤ ꯂꯨꯄꯥ 200ꯗ ꯐꯥꯔꯁ ꯄ꯭ꯔꯥꯏꯖꯇ ꯂꯩꯔꯦ 8 ꯄꯣꯏꯟ ꯂꯦꯟ ꯂꯨꯄꯥ 200ꯗ ꯗꯥꯎ ꯌꯥꯔꯒꯗꯤ 8 ꯄꯣꯏꯟꯒꯤ ꯂꯦꯟ ꯀꯣ 8 ꯄꯣꯏꯟꯒꯤ ꯂꯝ 0 ꯀꯤꯂꯣꯃꯤꯇꯔ ꯒ꯭ꯔꯦꯇꯔ ꯏꯝꯐꯥꯜ ꯃꯅꯨꯡꯗ 0.8ꯀꯤ ꯂꯝ ꯁꯔꯨꯛ ꯐꯪꯕꯤꯒꯅꯤ ꯗꯥꯎ ꯌꯥꯔꯒꯗꯤ ꯂꯨꯄꯥ 200ꯗ ꯑꯗꯨꯒ ꯁꯦꯀꯦꯟ ꯄ꯭ꯔꯥꯏꯖꯇ ꯂꯩꯖꯔꯦ ꯂꯣꯠ 3 ꯕ꯭ꯔꯤꯛ ꯍꯥꯏꯕꯗꯤ ꯆꯦꯛ ꯀꯣ 407 ꯇꯇꯥꯗ ꯑꯗꯨꯒꯤ ꯂꯣꯠ 3 ꯊꯟꯅꯕ ꯑꯗꯨꯒ ꯁꯤꯃꯦꯟ ꯕꯦꯛ 100 ꯑꯗꯨꯒ ꯂꯩꯉꯣꯏ ꯇꯇꯥ ꯂꯣꯠ ꯑꯃ ꯊꯥꯔꯠ ꯄ꯭ꯔꯥꯏꯖꯇ ꯂꯩꯖꯔꯦ ꯂꯣꯠ 3ꯒꯤ ꯍꯧꯖꯤꯛꯀꯤꯗꯧꯅ ꯆꯞ ꯃꯥꯟꯅꯕ ꯆꯦꯛ 407 ꯇꯇꯥꯒꯤ ꯑꯗꯨꯒ ꯁꯤꯃꯦꯟ ꯕꯦꯛ 70 ꯍꯥꯏꯕ ꯇꯥꯔꯦꯀꯣ 70 ꯑꯗꯨꯒ ꯁꯦꯟ 1 ꯇꯇꯥ ꯂꯣꯠ ꯂꯩꯉꯣꯏ ꯑꯃꯨꯛꯀ ꯇꯇꯥ ꯂꯣꯠ ꯑꯃ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯤ 10 ꯈꯛ ꯀꯣꯟꯇꯦꯁꯇꯦꯟꯗ ꯀꯣꯟꯁꯣꯂꯦꯁꯟ ꯄ꯭ꯔꯥꯏꯖ ꯑꯣꯏꯅ 5,000 ꯑꯗꯨꯗꯤ 200ꯗ ꯀꯛꯑꯁꯨ ꯑꯗꯨꯒ ꯃꯈꯣꯏꯅ ꯈꯜꯂꯤꯕ ꯍꯧꯖꯤꯛꯀꯤ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝꯗ ꯃꯣꯏꯅ ꯄꯣꯠꯆꯩ ꯑꯗꯨꯒ ꯌꯨꯇꯦꯟꯁꯤꯜ ꯃꯦꯗꯤꯀꯤꯠ ꯑꯗꯨꯒ ꯑꯃ ꯄꯣꯠꯆꯩ ꯇꯨꯜꯁ ꯅꯨꯡ ꯗꯣꯅꯦꯠ ꯇꯧꯖꯒꯦ ꯈꯜꯂꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯋꯨꯃꯦꯟꯒꯤ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ ꯃꯣꯏꯅ ꯕꯥꯊꯔꯨꯝ ꯀꯩꯀꯥ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯂꯦꯇ꯭ꯔꯤꯟ ꯇꯣꯏꯂꯦꯠ ꯑꯗꯨꯃꯥꯏꯅ ꯁꯥꯕꯒꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯍꯟꯁꯤꯡꯒꯤꯅ ꯃꯣꯏꯅ ꯐꯤꯜꯇꯔ ꯑꯃ RO ꯐꯤꯜꯇꯔ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯑꯆꯧꯕ ꯕꯛꯀꯦꯠꯇ 25 ꯂꯤꯇꯔꯒꯤ ꯍꯥꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯝꯇꯪ ꯐꯤꯜꯇꯔꯁꯦ ꯇꯥꯡꯉꯤ ꯍꯥꯏꯕꯀꯣ ꯂꯥꯛ 4-5 ꯑꯗꯨꯃꯥꯏꯅ ꯇꯥ ꯃꯥꯜꯂꯦ ꯑꯗꯨꯃꯥꯏꯅ ꯑꯝꯇꯪ ꯄꯤꯕꯤꯔꯒꯗꯤ ꯑꯍꯟꯁꯤꯡꯁꯨ ꯃꯁꯥꯒꯤ ꯁꯦꯟ ꯇꯥꯟꯕ ꯂꯝꯕꯤ ꯊꯣꯛꯆꯒꯅꯤ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯃꯈꯣꯏꯅ ꯆꯦꯔꯤꯇꯤꯒꯤ ꯍꯧꯖꯤꯛꯀꯤ ꯀꯝ ꯂꯣꯇꯔꯤꯁꯦ ꯍꯧꯕꯅꯦꯕ ꯑꯗꯨꯅ ꯂꯣꯇꯔꯤ ꯑꯁꯦ ꯑꯩꯅꯗꯤ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯩꯒꯤ ꯁꯤ ꯐꯤꯕꯝꯁꯤꯅ ꯑꯩꯅ ꯀꯥꯏ ꯆꯠꯇꯅ ꯌꯣꯟꯕꯗꯣ ꯉꯝꯖꯗꯦ ꯑꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯊ꯭ꯔꯨꯗꯒꯤ ꯁꯤꯗꯩꯁꯤꯒ ꯂꯣꯇꯔꯤꯒꯤ ꯄꯦꯖꯇ ꯊꯣꯛꯍꯜꯂꯛꯀꯦ ꯑꯗꯨꯒ ꯐꯣꯟ ꯅꯝꯕꯔ ꯑꯗꯨꯒ QR ꯀꯣꯗ ꯃꯈꯣꯏꯗ ꯑꯗꯨꯝ ꯀꯣꯟꯇꯦꯛ ꯇꯧꯔꯒ ꯃꯌꯥꯝꯅ ꯂꯣꯇꯔꯤ ꯀꯌꯥꯝ ꯄꯥꯝꯃꯤ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯁꯥꯟꯅꯗꯣꯏꯕ ꯗꯦꯠꯁꯤꯁꯨ ꯑꯩꯅ ꯈꯟꯕꯗ ꯃꯈꯣꯏꯒ ꯇꯥꯟꯅꯕꯗ 25 ꯃꯥꯔꯆ 2026 ꯀꯣ ꯁꯤ ꯊꯥꯁꯤꯗ ꯑꯗꯨꯝ ꯁꯥꯟꯅꯗꯣꯏꯅꯤ ꯑꯗꯣ ꯑꯩꯅ ꯃꯨꯟꯅ ꯈꯜꯂ ꯃꯇꯨꯡꯗ ꯚꯤꯗꯤꯑꯣ ꯁꯦꯝꯕꯅꯤ ꯃꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕ ꯎꯠꯄꯤꯒꯅꯤ ꯈꯜꯂꯦ ꯁꯨꯃꯥꯏꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯃꯥꯡ ꯊꯥꯅ ꯊꯣꯛꯂꯛꯑꯒ ꯂꯩꯇ ꯂꯥꯏꯔꯕ ꯑꯗꯨꯒ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯇꯥꯔꯕꯁꯤꯡꯒꯤ ꯁꯔꯨꯛꯇ ꯃꯇꯦꯡ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯛꯏꯁꯦ ꯏꯁꯥꯒꯤ ꯄꯣꯀꯦꯠ ꯃꯅꯤ ꯈꯛꯇꯅ ꯉꯝꯃꯛꯇꯦ ꯃꯁꯥꯒꯤ ꯐꯦꯃꯤꯂꯤ ꯄꯨꯕꯅꯤꯅ ꯑꯗꯨꯅ
ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏ ꯀꯥꯟꯗ ꯁꯨꯃꯥꯏꯅ ꯂꯣꯇꯔꯤ ꯑꯃ ꯁꯥꯟꯅꯔꯒꯗꯤ ꯃꯌꯥꯝꯒꯤꯁꯨ ꯀꯥꯟꯅꯕ ꯑꯣꯏꯍꯧꯒꯅꯤ ꯑꯗꯨꯒ ꯁꯥꯟꯅꯔꯒ ꯀꯩꯅꯣꯝꯃꯗꯤ ꯐꯪꯒꯅꯤ ꯗꯥꯎꯗ ꯂꯩ ꯑꯗꯨꯒ ꯂꯨꯄꯥ 200 ꯍꯥꯏꯁꯤꯗꯤ ꯃꯌꯥꯝ ꯑꯩꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯂꯣꯏꯅꯃꯛꯅ ꯅꯣꯡꯃꯗ 200 ꯆꯍꯨꯝꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯍꯨꯜꯂꯛꯀꯅꯤ ꯈꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯍꯥꯏꯕ ꯉꯝꯗꯦ ꯃꯈꯣꯏꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏꯁꯨ ꯑꯍꯟ ꯑꯣꯏꯔꯀꯥꯟꯗ ꯀꯅꯥ ꯈꯪꯉꯤ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯁꯨ ꯐ꯭ꯌꯨꯆꯔ ꯑꯃ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯑꯍꯟꯁꯤꯡꯒꯤꯁꯨ ꯈꯜꯂꯒ ꯉꯁꯤꯒꯤ ꯂꯣꯇꯔꯤꯒꯤ ꯁꯥꯟꯅꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯁꯨ ꯑꯉꯝꯕ ꯊꯥꯛꯇ ꯌꯣꯜꯂꯤ ꯑꯩꯅꯁꯨ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯊ꯭ꯔꯨꯗꯒꯤ ꯁꯨꯃꯥꯏꯅ ꯃꯌꯥꯝꯗꯒꯤ ꯂꯣꯇꯔꯤꯁꯦ ꯂꯧꯕꯤꯌꯨ ꯑꯗꯨꯒ ꯃꯌꯥꯝꯒꯤꯁꯨ ꯗꯥꯎ ꯌꯦꯡꯊꯣꯛꯄꯤꯌꯨ ꯑꯗꯨꯒ ꯐꯥꯎꯕꯁꯨ ꯑꯣꯏꯕꯤꯌꯨ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯑꯣꯜ ꯑꯦꯖ ꯍꯣꯝꯁꯤꯡꯒꯤ ꯑꯍꯟꯁꯤꯡꯒꯤ ꯑꯗꯨꯒ ꯏꯆꯤꯟ ꯏꯅꯥꯎ ꯏꯃꯥ ꯏꯕꯦꯜꯁꯤꯡꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯈꯜꯂꯒ ꯃꯣꯏꯅ ꯆꯥꯎꯔꯕ ꯁꯨꯃꯥꯏꯅ ꯈꯣꯡꯊꯥꯡ ꯊꯥꯡꯗꯣꯛꯏꯕꯁꯦ ꯃꯈꯣꯏꯕꯨꯁꯨ ꯑꯩ ꯅꯨꯡꯁꯤ ꯁꯤꯇ ꯅꯠꯇꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯦꯚ꯭ꯔꯤ ꯇ꯭ꯔꯁ ꯃꯌꯥꯝꯒꯤꯗꯃꯛꯇ ꯈꯟꯕꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯇꯧꯕꯤꯕ ꯉꯥꯛꯇꯅꯤ ꯇ꯭ꯔꯁ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯑꯃꯈꯛꯇ ꯅꯠꯇꯦ ꯑꯩꯅ ꯁꯞꯄꯣꯔꯠ ꯇꯧꯒꯅꯦꯕ ꯂꯣꯏꯅꯃꯛ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯟꯅ ꯈꯨꯠ ꯁꯝꯅꯔꯒ ꯃꯃꯥꯡ ꯊꯥꯃꯤꯟꯅꯁꯤ ꯑꯦꯚ꯭ꯔꯤ ꯇ꯭ꯔꯁ ꯑꯦꯚ꯭ꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯦꯚ꯭ꯔꯤ ꯁꯣꯁꯥꯏꯇꯤ ꯃꯌꯥꯝꯒꯤꯅꯤ ꯍꯥꯏꯅ ꯇꯧꯊꯣꯔꯛꯄ ꯂꯦꯞꯊꯣꯔꯛꯄꯗ ꯑꯩ ꯁꯞꯄꯣꯔꯠ ꯇꯧꯖꯩ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯑꯩꯕꯨꯁꯨ ꯅꯨꯡꯁꯤꯕꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯤꯅꯤ ꯑꯩꯒꯤ ꯋꯥꯔꯤ ꯇꯥꯕꯤꯔꯤꯅꯤ ꯑꯗꯨꯃꯥꯏꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯑꯁꯤ ꯇꯤꯀꯦꯠꯁꯦ ꯌꯥꯔꯤꯃꯈꯩ ꯑꯩꯈꯣꯏ ꯉꯝꯅꯕ ꯂꯩꯁꯤ ꯑꯗꯨꯒ ꯂꯥꯏꯕꯛ ꯐꯔꯗꯤ ꯂꯣꯇꯔꯤꯁꯨ ꯐꯥꯎꯔꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯐꯟ ꯑꯗꯨꯅ ꯑꯍꯟꯁꯤꯡꯒꯤ ꯏꯆꯦ ꯏꯆꯟꯁꯤꯡꯒꯤ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯒꯤ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝꯒꯤ ꯃꯈꯣꯏꯒꯤ ꯀꯥꯟꯅꯅꯕ ꯑꯣꯏꯗꯣꯏꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯈꯛꯇꯪ ꯍꯥꯏꯔꯒ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯉꯥꯛꯂꯧ ꯇ꯭ꯔꯁꯀꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯦꯝꯕꯔꯁꯤꯡꯕꯨ ꯑꯩꯒꯤꯔꯣꯝꯗꯒꯤ ꯃꯁꯤ ꯑꯩꯒꯤꯔꯣꯝꯗꯒꯤ ꯉꯝꯖꯕ ꯃꯇꯦꯡꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯚꯤꯗꯤꯑꯣꯒꯤ ꯊ꯭ꯔꯨꯗꯒꯤ ꯃꯌꯥꯝꯗꯁꯨ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯂꯣꯇꯔꯤ ꯑꯁꯤ ꯀꯛꯄꯤꯌꯨ ꯑꯗꯨꯒ ꯂꯨꯄꯥ 200ꯗ ꯃꯌꯥꯝꯒꯤ ꯗꯥꯎ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯐꯥꯎꯕꯁꯨ ꯑꯣꯏꯕꯤꯌꯨ ꯃꯁꯤ ꯈꯛꯇꯪ ꯍꯥꯏꯔꯒ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯥꯛꯂꯧ ꯇ꯭ꯔꯁꯅ ꯌꯥꯏꯐꯔꯦ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ ꯃꯩꯇꯩꯅ ꯌꯥꯏꯐꯔꯦ